ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯥꯟꯊꯣꯛꯆꯕ ꯋꯦꯕ ꯁ꯭ꯇꯣꯔꯤ ꯁꯦꯔꯤꯁ ꯂꯃꯟꯒꯤ 18 ꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯀꯣꯛꯇꯣ ꯇꯞꯅ ꯅꯤꯡꯊꯦꯝꯒꯤ ꯂꯦꯝꯖꯨꯝꯗ ꯉꯥꯊꯔꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤ꯫ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯁꯅꯥ, ꯃꯇꯝꯁꯦ ꯊꯦꯡꯂꯤ꯫ ꯂꯥꯛꯑꯣ꯫ ꯁꯅꯥꯔꯩ ꯃꯐꯝ ꯂꯦꯡꯗꯦ꯫ ꯁꯤ ꯍꯧꯒꯠꯂꯣ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪ ꯌꯥꯝ ꯂꯥ꯫ ꯅꯤꯡꯊꯦꯝ ꯁꯅꯥꯔꯩꯕꯨ ꯁꯠ ꯄꯝꯈꯠꯂꯤ꯫ ꯁꯅꯥꯔꯩꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯉꯛꯁꯝꯗ ꯀꯣꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯤꯡꯊꯦꯝꯗ ꯌꯦꯡꯖꯩ꯫ ꯁꯅꯥꯔꯩꯕꯨ ꯐꯃꯨꯡꯗ ꯄꯨꯗꯨꯅ ꯇꯞꯅ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯊꯝꯃꯒ ꯍꯧꯒꯠꯈꯤꯒꯦ ꯇꯧꯏ꯫ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠꯇꯣ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ꯫ ꯁꯅꯥ, ꯁꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯎ꯫ ꯁꯦꯃꯤ, ꯑꯩ ꯀꯥꯡꯈꯜꯁꯦ ꯊꯥꯗꯔꯛꯀꯦꯕ꯫ ꯀꯩꯅꯣ, ꯀꯥꯡꯈꯜ ꯊꯥꯗꯔꯒꯨꯝꯁꯦ ꯍꯥꯏꯔꯣ? ꯁꯅꯥꯔꯩ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯅꯤꯡꯊꯦꯝꯅ ꯑꯣ꯫ ꯁꯅꯥꯔꯩꯁꯨ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯅꯤꯡꯊꯦꯝꯁꯨ ꯅꯣꯛꯂꯛꯏ꯫ ꯅꯤꯡꯊꯦꯝꯒꯤ ꯆꯤꯝꯕꯥꯜꯗꯣ ꯇꯞꯅ ꯁꯅꯥꯔꯩꯒꯤ ꯆꯤꯝꯕꯥꯜ ꯇꯝꯅ ꯆꯪꯉꯤ꯫ ꯑꯍꯤꯡꯗꯨ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕꯗ ꯁꯅꯥꯔꯩ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯦꯝꯗꯤ ꯃꯈꯨꯠꯇꯨꯅ ꯆꯨꯕꯥ ꯃꯦꯠꯂꯒ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯏꯀꯥꯏꯔꯗꯨꯅ ꯃꯉꯛꯇꯨ ꯏꯜꯂꯤ, ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯉꯛ ꯍꯥꯏꯔꯤ, ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ꯫ ꯁꯅꯥꯔꯩ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯃꯇꯣꯝꯇ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯅꯤꯡꯊꯦꯝ ꯁꯅꯥꯔꯩꯒꯤ ꯃꯃꯥꯏꯗꯣ ꯃꯉꯣꯟꯂꯣꯝꯗ ꯑꯃꯨꯛ ꯂꯩꯁꯤꯟꯍꯜꯂꯤ꯫ ꯁꯅꯥ, ꯀꯩꯒꯤꯅꯣ ꯅꯃꯥꯏ ꯑꯣꯟꯊꯣꯛꯈ꯭ꯔꯤꯗꯨꯕꯣ? ꯏꯀꯥꯏꯕꯒꯤ꯫ ꯀꯅꯥꯗ? ꯁꯤꯗ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯏꯗꯨꯗ ꯇꯞꯅ ꯏꯜꯂꯤ꯫ ꯑꯩꯉꯣꯟꯗ ꯏꯀꯥꯏꯔꯤꯕ? ꯑꯣ, ꯑꯗꯨꯗꯤ ꯏꯀꯥꯏꯗꯅꯕ ꯑꯩ ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯌꯥꯔꯦꯁꯦ, ꯉꯥꯎꯁꯤꯟꯅꯔꯅꯨ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯃꯤꯀꯞ ꯊꯣꯛꯂꯝꯂꯗꯤ ꯑꯩꯕꯨ ꯊꯤꯔꯝꯂꯅꯤ꯫ ꯆꯠꯍꯧꯔꯒꯦꯁꯦ꯫ ꯅꯤꯡꯊꯦꯝꯅ ꯑꯁ ꯉꯥꯏꯈꯣꯍꯦ, ꯑꯉꯥꯡꯁꯤꯡꯗꯣ ꯃꯤꯀꯞ ꯊꯣꯛꯂꯝꯈꯤꯔꯣꯏ, ꯌꯥꯝ ꯉꯜꯂꯤ, ꯅꯨꯡꯇꯤꯒꯤ ꯊꯦꯡꯅ ꯊꯦꯡꯅꯍꯧꯔꯤꯗꯨꯗꯤ꯫ ꯁꯅꯥ, ꯉꯁꯤ ꯑꯩꯗꯤ ꯅꯣꯡ ꯁꯨꯡꯉꯥꯟ ꯉꯥꯟꯍꯟꯅꯤꯡꯗꯦ꯫ ꯆꯍꯤ 10ꯃꯨꯛ ꯁꯥꯡꯍꯟꯅꯤꯡꯉꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯅꯍꯥꯟꯈꯩ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝ ꯆꯥꯛꯅ ꯂꯩꯍꯟꯕ꯫ ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ ꯅꯪꯅ ꯄꯨꯡꯏꯪ ꯏꯪꯍꯜꯂꯣ꯫ ꯁꯅꯥꯔꯩꯅ ꯑꯩꯅ ꯆꯥꯛꯍꯟꯕ ꯍꯩ꯫ ꯗꯗꯥꯅ ꯅꯨꯄꯥ ꯊꯣꯛꯆꯗ꯭ꯔꯒ ꯑꯩꯅ ꯍꯧꯕ ꯁꯨꯝ ꯉꯥꯏ ꯂꯩ꯫ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯊꯣꯛꯆꯔꯕꯗꯣ, ꯑꯗꯨꯅ ꯉꯁꯤꯗꯤ ꯔꯣꯃꯥꯟꯁ ꯉꯥꯛꯇꯪ ꯇꯧꯈꯤꯁꯤꯃꯤ꯫ ꯌꯥꯝ ꯄꯛꯇꯦꯆꯣ, ꯍꯅꯨꯊꯪꯁꯤꯗ ꯔꯣꯃꯥꯟꯁ ꯀꯥꯏꯅ꯫ ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯒ꯭ꯌꯥꯟ ꯇꯥꯎ꯫ ꯁꯅꯥ, ꯅꯨꯡꯁꯤ ꯁꯅꯥ, ꯍꯅꯨꯕꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯀꯩꯗꯧꯔꯒꯦ, ꯔꯣꯃꯥꯟꯁ ꯇꯧꯕ ꯍꯩ꯫ ꯑꯗꯣ ꯌꯥꯝ ꯍꯅꯨꯕꯗꯤ ꯅꯠꯇ꯭ꯔꯤꯀꯣ꯫ ꯅꯪꯅ ꯈꯠꯇꯅ ꯉꯟꯇꯥꯅ ꯅꯌꯨꯝ ꯄꯥꯟꯊꯣꯛꯄꯒꯤ ꯏꯆꯥ ꯆꯥꯎꯕꯒꯤ ꯋꯥꯅꯤ꯫ ꯃꯈꯣꯏ ꯕꯕꯥ ꯀꯥꯏꯅ ꯀꯧꯁꯤꯜꯂꯛꯈꯤꯅꯨ, ꯕꯤꯠ ꯌꯥꯎꯗꯦꯕ꯫ ꯀꯧꯅꯤ ꯑꯩꯗꯤ꯫ ꯍꯣ, ꯃꯈꯣꯏ ꯕꯕꯥ꯫ ꯃꯁꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯧꯏꯅꯦ꯫ ꯁꯅꯥꯔꯩ ꯅꯣꯛꯂꯒ ꯃꯈꯣꯏ ꯕꯕꯥ, ꯁꯦ ꯊꯥꯗꯣꯛꯑꯁꯦ, ꯑꯩ ꯍꯧꯒꯠꯀꯦ ꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯁꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ, ꯑꯗꯨꯝ ꯀꯧꯏ ꯃꯤꯡꯒꯧꯁꯤ꯫ ꯁꯅꯥꯔꯩ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯠꯇꯨꯅ ꯌꯦꯡꯕ ꯅꯠꯇꯅ꯫ ꯁꯣꯝꯗ ꯖꯨꯟ ꯃꯤꯀꯞ ꯊꯣꯛꯂꯛꯏ, ꯃꯃꯥꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯃꯥꯆꯥ! ꯔꯣꯖꯤꯅ ꯖꯨꯟ, ꯆꯤꯆꯦ ꯂꯩꯁꯤꯗꯤ꯫ ꯑꯉꯥꯡꯗꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯍꯜꯂꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ꯫ ꯁꯅꯥꯔꯩ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯃꯧ ꯑꯅꯧꯕꯤꯗꯨ ꯃꯉꯥꯏ ꯉꯟꯇꯥꯅ ꯅꯨꯡꯇꯤꯗꯒꯤ ꯍꯦꯟꯅ ꯉꯟꯅ ꯍꯧꯒꯠꯂꯤ꯫ ꯂꯥꯏ ꯙꯨꯞ ꯀꯠꯄ ꯂꯣꯏꯔꯒ ꯆꯥ ꯑꯃꯨꯛ ꯂꯣꯜꯂꯤ꯫ ꯚꯥꯅꯨꯅ ꯑꯉꯥꯡ ꯑꯅꯤꯗ ꯍꯧꯗꯣꯛꯄꯤ꯫ ꯖꯨꯟꯅ ꯕꯣꯕꯣꯛ, ꯃꯃꯥꯆꯥꯗꯤ? ꯂꯩꯌꯦ, ꯏꯁꯨꯁꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯤꯕꯅꯤ꯫ ꯂꯥꯛꯑꯣ, ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯄꯤꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯆꯥ ꯊꯛꯅꯕ ꯊꯣꯛꯂꯛꯅꯔꯦ꯫ ꯚꯥꯅꯨꯅ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯨꯕꯨ ꯋꯥꯀꯤꯡ ꯍꯜꯂꯛꯇ꯭ꯔꯤꯖꯥꯠꯂꯣ? ꯁꯅꯥꯔꯩꯅ ꯏꯅꯦ, ꯇꯨꯝꯕ ꯍꯧꯍꯧꯗ꯭ꯔꯤꯕꯅꯤ꯫ ꯉꯔꯥꯡ ꯅꯤꯁꯥ ꯈꯔ ꯍꯦꯟꯖꯜꯂꯝꯃꯅꯤ꯫ ꯕꯦꯝꯃ, ꯅꯪ ꯑꯃꯨꯛꯇ ꯍꯧꯗꯣꯛꯂꯨꯆꯣ꯫ ꯍꯣꯏ ꯏꯅꯦ꯫ ꯅꯤꯡꯊꯦꯝꯗꯤ ꯍꯧꯒꯠꯇꯦ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯁꯅꯥꯔꯩ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯍꯧꯗꯣꯛꯏ꯫ ꯗꯗꯥ. ꯍꯧꯒꯠꯂꯣ꯫ ꯗꯗꯥ, ꯃꯌꯥꯝ ꯆꯥ ꯊꯛꯄꯒꯤ ꯉꯥꯏꯅ ꯍꯧꯔꯦ ꯃꯤ꯫
Sanare nontaduna ningthemgi manakong mayada. Ho, dada, nuksibau. Nanay nubina kaurise tabidrabo, pamubo. Ningthem mamito khangpang pangtholaga. Ho, tahi pamubi. Tumbu uktimi ngahak tumjagi ki. Masaksiga tumsanari oire. Hagolo, ahingdana makuwalaga hujik tumba yaroi. Nacha mayamda ngahawrido. Dada, ay tholamage ko pabab lao. Ngai khuye nangsu. Khudangda yalaga manakta muk chingsili. Jun pabab jensilaglaga Sanare ningthemgi makuto kanthui. Papa, yahu theng, good morning. Ningthemna, as romance kairedo, morning cha. Sanare noklaga tawkhodana irangdo. Jun, lao, akhoi dam breakfast tawrasi. Yahu thenggo midi ngai gumsiko. Ningthemna, ngai khuhe. Junna, papa, pabab lao ko, natradi ngai biroi. Mayam puna cha thakli. Ningthem su masado fresh oithoklaga tholaktuni yaure. Mama cha, nang ngarang kadai da tungge? Sanare na, ha, aina makeup tholakpada mama cha nang leiramde. Ai kapning chaningo. Chichi na konbibadegi aido kaptrini. Kanamta na pakum birakte. Sanare ningthem da haipedingi. Banu su gyan tarduna. Ibema angang singse lotion biro so. Thienglani school chatpa. Hoi ni. Abe, lao. Jun, lao. Ado mama cha nang kadai da chalui no bangarang do. Rosina, tole chalui ne, natra mama. Sanaren, ha, oh. Angang ani dusu school chatkre. Banu su bazar da chatkre. Ningthem di Sanare gi chak thongba sangli. Dada, office atoi natro. Ningthemna, chaloi, thamagi suthi lawardoini. Kaiye? Kaino, nanakta leinaba. Ikai khangdaba tawno. Ngasai su Jungi wahangdo. Ai inigi mamangda kyam ikai khangaba. Ikai babu kaino. Ngasi khara pha, hayeng khara pha. Hangchitagi di pungpha. Bidana chalamdai da hairambado kawarabo. Kai hairamliba. Yumsigi missing hingathanbagi wahomdo. As, dada. How? Chalo. Kadaida. Ini laknani haba. Kada lirso. Sita sursu leishalaga leibado ikai jayeba. Lao dudi akhoi ni leirusi kada. Sanare masado itan tantay. Chaning thakning ba phaude. Junga rosigana chaning haiduna sangong kher hobi. Khir hobugi manamdo tabada Sanare masado hainandaba oning busu phaure. Rosina, mama, kaidorage? Sanare na, abe, mama oningi. Khir manam se tabada. Chalo, bubu koraga khir jam talushin halo. Hoi mama. Banu na, kaidore haibani bema, hakchang nungaiti haibro. Chalo, tumina ngahak patharo. Sanare ka da changkraga ningthem da call dawi. Sana, kaidorage? Dada, aina ngarang haibado matam su hendokle. Isa sisu kenomi tau tawi. Kamay tok si haino. Dada, nang lao. Ay laklaga khangloi. Doctor purake nungshibi. Dada, dharanjan di purakanu ko ikai jayeba. Hoi, ado pau nungai halu ko. Adubu aina ngambro. Aina ngami, natro. As, dada, wathi tawano pababla oba. Hoi. Ngahak leibaga ningthem doctor puduna lai. Doctor na yenglaba matungda test tawbadagi Sanare pregnant ore haiba khangni. Ningthem haraubana masado haifam khangde. Banu su haraubana loire. Junga Rosiga su haraubana koilanglangi. Jundi chenthokidana security singduda pautami. Amadamuk. Uncle, akoina nawama pokleningo. Huzik uncle doctor lakpaduna hairamlini. Sanarina, abe, chalo, Junjam da kausaluso. Ay ikai bana loriba. Mi mayam sida loina atak na rimi. Rosie sunoglaga. Hoi mama. Rosie angang do kaudana thoki. Ningthemna, haisi sanu kaidorage.
ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯕꯨ ꯑꯩꯗꯤ ISTVꯗ ꯍꯥꯞꯁꯤꯔ ꯈꯜꯂꯤꯅꯤꯅꯦ꯫ ꯁꯅꯥꯔꯩꯅ ꯑꯦ ꯀꯩ ꯍꯥꯏꯅ ꯍꯥꯞꯇꯣꯏꯕ? ꯅꯤꯡꯊꯦꯝ ꯁꯅꯥꯔꯩꯗ ꯅꯨꯡꯁꯤꯅ ꯀꯣꯜꯂꯒ ꯑꯗꯨꯕꯨꯔꯣ ꯑꯩꯒꯤ ꯅꯨꯄꯤ ꯁꯅꯥ ꯁꯦ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ, ꯃꯃꯥ ꯑꯣꯏꯗꯧꯔꯦꯅ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯁꯨꯕ ꯏꯆꯥ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯞꯇꯣꯏꯕ꯫ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯅꯅꯕ? ꯍꯥꯏꯖꯁꯅꯨ, ꯑꯩꯗꯤ ꯏꯀꯥꯏꯕꯤꯗꯦ꯫ ꯑꯁ ngasi party ma sinda yaroi, imanaba mayamga moisu pause tabada haraubana loirni, nang heg yumsida lakpadagi moidi angang angana sum hairabani, aduda aina kedoraba? Ningthem noglaga aina nupa thokcharudabagi ngamdaba, ado ai call tawraga ngasigi party se haikradoi ko paktre ko party ga tawba yaroi, aina dadabu yu thakano hairaga ꯑꯩꯗꯤ ꯌꯨ ꯍꯦꯛ ꯊꯛꯂꯕ ꯏꯅꯥꯛꯇ ꯆꯪꯍꯟꯗ꯭ꯔꯦ ꯈꯪꯉꯨ꯫ ꯑꯁ ꯑꯩꯕꯨꯗꯤ ꯊꯛꯂꯣꯏꯕ, ꯑꯗꯣ ꯅꯍꯥꯟꯃꯨꯛꯀꯤ ꯑꯩꯒꯤ ꯄꯥꯔꯇꯤ ꯅꯨꯃꯤꯠꯀꯤ ꯕꯣꯝꯕꯨꯂꯥ ꯊꯥꯕ ꯌꯦꯡꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯤꯁꯨ ꯃꯈꯣꯏꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯃꯈꯣꯡ 2 ꯄꯥꯟꯕꯔ 4 ꯄꯥꯟꯕꯔ ꯄꯤꯖꯒꯦ, ꯕꯣꯝꯕꯨꯂꯥ ꯊꯥꯟꯒꯦ, ꯑꯩꯈꯣꯏꯅꯤ ꯔꯣꯃꯥꯟꯁ ꯅꯨꯡꯉꯥꯏꯅꯕ꯫ ꯁꯅꯥꯔꯩꯁꯨ ꯅꯣꯛꯂꯒ ꯇꯧꯔꯣ ꯇꯧꯔꯣ ꯗꯗꯥꯒꯤ ꯑꯄꯥꯝꯕꯗꯣ, ꯑꯗꯣ ꯌꯨ ꯊꯛꯄꯗꯤ ꯌꯥꯔꯣꯏꯀꯣ? ꯍꯣꯏ ꯃꯤ ꯊꯛꯆꯔꯣꯏ ꯁꯅꯥꯏꯕꯤ ꯑꯃꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯖꯔꯣꯏ ꯑꯩꯗꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯁꯅꯥꯔꯩꯁꯨ ꯊꯥ ꯁꯨꯖꯜꯂꯛꯂꯦ, ꯕꯤꯗ꯭ꯌꯥꯁꯨ ꯌꯨꯝꯗ ꯊꯣꯛꯂꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯅꯤꯡꯊꯦꯡꯒꯤ ꯏꯃꯨꯡꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯁꯅꯥꯔꯩꯒꯤ ꯗꯣꯛꯇꯔꯅ ꯊꯥꯔꯛꯄ ꯃꯇꯝꯗ ꯌꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ꯫ ꯖꯨꯟꯅ ꯑꯩꯈꯣꯏ ꯅꯅꯥꯎꯁꯦ ꯅꯨꯄꯥꯅꯤꯀꯣ ꯆꯤꯆꯦ? ꯔꯣꯖꯤꯅ ꯑꯩꯗꯤ ꯈꯪꯗꯦꯍꯦ, ꯃꯃꯥꯗ ꯍꯪꯉꯨ꯫ ꯖꯨꯟ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯇꯨꯝꯂꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯆꯥ ꯅꯅꯥꯎꯗꯣ ꯅꯨꯄꯥ ꯑꯣꯏꯅ ꯄꯨꯎꯀꯣ꯫ ꯁꯅꯥꯔꯩꯅ ꯍꯣꯏ ꯍꯣꯏ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯂꯒ ꯖꯨꯟ ꯄꯄꯥ ꯃꯥꯟꯕ ꯄꯣꯛꯑꯣ ꯍꯥꯏꯌꯣ꯫ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯁꯅꯥꯔꯩ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯁꯣꯁꯇꯤ ꯅꯨꯃꯤꯠꯅꯤ, ꯃꯌꯥꯝ ꯄꯨꯡꯂꯥꯡ ꯂꯥꯡꯉꯤ, ꯆꯥꯛ ꯇꯧꯗꯨꯅ ꯆꯥꯎꯅ ꯁꯣꯁꯇꯤꯗꯣ ꯁꯤꯜꯂꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯄꯥꯔꯇꯤ ꯇꯧꯔꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤꯍꯦ ꯉꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯗꯤ, ꯚꯥꯏ ꯅꯤꯡꯊꯦꯝ ꯅꯆꯥꯁꯨ ꯃꯁꯛ ꯐꯖꯩ, ꯅꯨꯄꯤꯁꯨ ꯐꯖꯩ, ꯊꯕꯛꯁꯨ ꯐꯖꯕ ꯇꯧꯔꯦ, ꯅꯨꯡꯉꯥꯏꯔꯣ? ꯅꯤꯡꯊꯦꯝꯅ ꯅꯣꯏꯅ ꯑꯩꯉꯣꯟꯗꯇ ꯏꯟꯁꯤꯟꯗ꯭ꯔꯁꯨ ꯚꯥꯏ ꯔꯟꯖꯟꯗꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ꯫ ꯔꯟꯖꯟꯅ ꯑꯩꯒꯤꯗꯤ ꯅꯣꯏ ꯃꯌꯥꯝꯅ ꯏꯟꯁꯤꯟꯗ꯭ꯔꯁꯨ ꯑꯩꯒꯤꯁꯨ ꯅꯨꯄꯤ ꯌꯨꯝꯗ ꯊꯣꯛꯂꯛꯂꯕꯅꯤꯅ ꯃꯊꯪ ꯆꯍꯤꯗ ꯑꯩꯒꯤ ꯇꯥꯔꯦ ꯁꯣꯁꯇꯤꯁꯦ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯚꯥꯏ ꯔꯟꯖꯟꯗꯤ ꯇꯥꯛꯐꯝ ꯂꯩꯕꯖꯥꯠ ꯅꯠꯇꯦ, ꯗꯣꯛꯇꯔꯅꯤꯅ ꯀꯩꯗꯧꯉꯩ ꯀꯔꯤ ꯅꯨꯃꯤꯠꯇ ꯀꯝꯗꯧꯅ ꯁꯣꯁꯇꯤ ꯁꯣꯟꯒꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯨꯄꯥꯅꯤꯗꯅ꯫ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯟꯅ ꯅꯣꯛꯏ꯫ ꯁꯣꯁꯇꯤ ꯂꯥꯡꯉꯝꯕ ꯃꯌꯥꯝꯗꯣ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯌꯨ ꯉꯥꯎꯕꯗꯣ ꯁꯅꯥꯔꯩ ꯀꯤꯕꯗꯒꯤ ꯃꯁꯥꯗꯣ ꯏꯁꯤꯡ ꯑꯏꯪꯕꯅ ꯂꯨꯖꯊꯣꯛꯏ꯫ ꯅꯤꯁꯥ ꯍꯟꯅꯕ ꯃꯆꯤꯟꯗꯨꯁꯨ ꯕ꯭ꯔꯁ ꯇꯧꯊꯣꯛꯏ, ꯃꯅꯝ ꯅꯝꯗꯅꯕ, ꯑꯗꯨꯒ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯕꯤꯗ꯭ꯌꯥꯅ ꯇꯥꯃꯣ ꯉꯁꯤꯗꯤ ꯏꯅꯝꯃꯁꯦ ꯇꯥꯃꯣ ꯑꯗꯨꯝ ꯁꯪꯂꯣ, ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯅꯆꯥꯅꯨꯄꯥꯁꯦ ꯀꯞꯃꯟꯗꯅ ꯑꯩ ꯇꯨꯝꯗꯦ꯫ ꯅꯤꯡꯊꯦꯝꯅ ꯍꯣꯏ ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯕꯥꯅꯨꯅ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯒꯅꯤꯅ ꯇꯨꯝꯈ꯭ꯔꯦ, ꯕꯤꯗ꯭ꯌꯥ ꯔꯣꯁꯤꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯌꯨꯁꯦ꯫ ꯅꯤꯡꯊꯦꯝꯅ ꯏꯅꯦ ꯑꯉꯥꯡ ꯑꯅꯤꯁꯤꯁꯨ ꯉꯁꯤꯗꯤ ꯁꯤꯗ ꯇꯨꯝꯖꯔꯁꯅꯨ꯫ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤ ꯏꯅꯦ, ꯉꯁꯤꯗꯤ ꯏꯆꯥ ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯇꯨꯝꯃꯒꯦ꯫ ꯍꯣꯏ ꯅꯣꯏꯅ ꯌꯥꯅꯤ ꯍꯥꯏꯔꯒꯗꯤ, ꯐꯔꯛ ꯇꯥꯔꯒꯁꯨ ꯍꯣꯔꯦꯟ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯛꯎ꯫ ꯍꯣꯏ ꯏꯅꯦ꯫ ꯁꯅꯥꯔꯩ ꯁꯤꯒꯤ ꯃꯩꯁꯦ ꯃꯨꯊꯩꯗꯦꯀꯣ, ꯑꯉꯥꯡꯗꯣ ꯀꯞꯂꯁꯨ ꯏꯅꯦ ꯍꯧꯔꯛꯎ꯫ ꯍꯣꯏ ꯏꯅꯦ꯫ ꯕꯥꯅꯨ ꯍꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯃꯆꯥꯁꯤꯡꯗꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯥꯗꯨ ꯄꯝꯈꯠꯂꯤ꯫ ꯕꯕꯥꯒꯤ ꯁꯅꯥ ꯃꯇꯨꯝ, ꯃꯃꯥꯅ ꯅꯨꯡꯁꯤꯕꯅꯦ, ꯃꯆꯥꯅ ꯅꯨꯡꯁꯤꯕꯅꯦ꯫ ꯗꯗꯥ ꯑꯉꯥꯡꯁꯦ ꯇꯨꯝꯅꯤꯡꯂꯕꯅꯤ, ꯇꯨꯝꯍꯜꯂꯒꯦ꯫ ꯏꯆꯥꯁꯦ ꯇꯨꯝꯈ꯭ꯔꯁꯨ ꯃꯃꯥ ꯅꯪ ꯇꯨꯝꯈꯤꯅꯨꯀꯣ, ꯉꯁꯤꯗꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯁꯪꯃꯤꯟꯅꯁꯦ꯫ ꯗꯗꯥ ꯏꯆꯥꯁꯤꯡꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯁꯅꯥꯔꯩ ꯑꯉꯥꯡꯗꯣ ꯃꯕꯨꯛ ꯄꯤꯊꯛꯇꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯅꯤꯡꯊꯦꯝ ꯃꯃꯥ ꯃꯆꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯩ꯫ ꯗꯗꯥ ꯀꯩꯒꯤꯅꯣ ꯑꯗꯨꯝꯕꯅ ꯌꯦꯡꯂꯤꯗꯨꯕꯣ, ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯤꯗꯧꯅ? ꯅꯤꯡꯊꯦꯝ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ
Sana, ichanupasimadi mapa mal hai. Ine hoi imanabasingna kaigino mama nang manrise. Aduburo dada aina dadabu thamoi singna nungsibagi khudamni. Aisu nangbu thamoi singna nungsiriji nangsu manpam thoktro. Dada aina isor mongonda thamoi singna nijarini. Isasina karigumba dada malanbiu. Aigi nungsibase amakpo yaude haibase pumnamakki mamangda uchanabagi. Ningthimgi mathabakta sanaregi makutuna nali. Mapisu tamna sinthare. Dada kedaurage kaigi pino se nangi pendabado hayo. Sanaregi mapido taithokpi. Sanarena dada asukmi nungsi chauraba dadagi thamoisida aina ikutsina dakpam amadi tahaleko. Ningthimgi thabakta tariba nongmaina pankibagi dakphumduda nali. Sigiro nang kapise. Aidi siuba khuding nangbu nungsiba hengali. Ibima kapchitpi ingin gyatya filamgi sadanandagi dialogue ama leidane. Asokpadi phaki dakphamdi lehubido. Adunise akhoi anigisu dakphamsine hena magun hablini. Nangi egi nungsi warisida. Sanarai hena makhon thongna kablei. Dada aina apangbi oirubana apapatta achumaran meibu awaba piraga laman khumbani khanki. Adubu dada thingnarubadagi ngasidi khangni. Taibangsida khwaidagi achumba lamandi minungsi haibasine oiramde. Dadana ibu dadabu wankibadugi pumnamaktugi famda khumbikiba minungsigi lamansina ahi thamoibu joy khudum chanbikre. Mapok mapok khudingda dadagi minungsigi marumda leiba phangbo henbiko. Ningthem noglaga makutu tingthoi. Lebna mak phangjaro. Sanarai kaplambadagi ningthemgi matuktuda nogladuna. Mina serious da hairaga mana phagi tathoi. Ningthem Sanaraigi makhazaiduda lamaga chingi. Aina hairisisu serious ni kaino. Sanarai su noglaga ningthemgi makhuta yale. Dada hau Junna yawalakpada angang agpikpadusu nansanduna kablei. Junsu Rojisu mikap tholakduna kabli. Mama, Papa, Sanaraiga ningthemga romance ka kai kabliba macha singdubu themi. Leye Mama Papa leye. Matang asida tangkak naina sandokchaba wari lamana silojare. Wari asibu haubudagi loiba phau tabiriba channel asigi nungsiraba fans mayambo mona amadi channel gi maikidagi thagatpa phongdokjari. Mathangi wari amuk puduna lakjage mayam puna ngaiminasi. Matamgi Manipuri wari channel asibu support tobiyu amadi nungsibiyu haijari.